ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯅ ꯃꯈꯣꯏꯁꯤ ꯅꯝꯐꯨ ꯍꯥꯐꯨꯗ ꯍꯥꯞꯆꯤꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯦꯁꯄꯦꯛꯀꯁꯦ ꯀꯔꯤꯝꯇ ꯊꯧꯁꯥꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯛꯇꯝꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯊꯨꯒꯥꯏꯕꯃꯛ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯊꯨꯒꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯥꯏꯅꯤꯡꯆꯤꯠꯇ ꯑꯣꯟ ꯗ ꯑꯦꯖ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯤꯛꯊꯣꯛꯄ ꯌꯥꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗ ꯅꯤꯛꯑꯒ ꯀꯥꯏꯔꯒ ꯇꯥꯈꯤꯕ ꯌꯥꯕꯒꯤ ꯑꯗꯨꯝꯕ ꯃꯇꯥꯏꯗ ꯊꯝꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯁꯨꯝ ꯊꯝꯃꯒ ꯁꯨꯝ ꯁꯥꯟꯅꯕ ꯌꯥꯅꯕ ꯅꯦꯠꯂꯒ ꯊꯝꯕ ꯌꯥꯅꯅꯕꯒꯤ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯌꯦꯡꯁꯤꯟꯅꯅꯕꯅ ꯊꯥꯔꯛꯄ ꯑꯗꯨꯝꯕ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯅ ꯉꯔꯥꯡꯒꯤ ꯃꯤꯐꯝꯗꯨꯗ ꯀꯔꯤ ꯄꯥꯎ ꯄꯤꯕꯤꯔꯝꯗꯣꯏꯅꯣ ꯃꯈꯣꯏꯒꯤ ꯑꯣꯟ ꯑꯦꯗꯚꯥꯟꯇꯦꯖꯇ ꯄꯤꯔꯒꯗꯕ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯕ꯭ꯂꯦꯝꯅ ꯑꯗꯨꯝ ꯀꯗꯥꯏꯅꯣ ꯇꯧꯕ ꯌꯥꯕ ꯃꯈꯣꯏ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯝꯒꯗꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯉꯔꯥꯡ ꯀꯣꯂꯝ 9 ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯎꯈ꯭ꯔꯨꯜꯒꯤ ꯑꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯃꯨꯛ ꯐꯣꯀꯁ ꯇꯧꯔꯛꯑꯦ ꯎꯈ꯭ꯔꯨꯜꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯅꯤꯁꯦ ꯇꯖꯤꯗ ꯀꯨꯀꯤꯒ ꯑꯗꯒꯤ ꯇꯥꯡꯈꯨꯜꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯅꯦ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯒꯤ 1990sꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯐꯤꯕꯝ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯒꯥ ꯑꯦꯊꯅꯤꯛ ꯀ꯭ꯂꯥꯁ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯃꯛ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯄꯣꯠꯇꯤ ꯂꯩꯔꯤꯕꯅꯦꯕ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯨ ꯂꯩꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯈꯔ ꯃꯩꯁꯦ ꯈꯔ ꯆꯨꯒꯤ ꯇꯧꯔꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯐꯔꯤꯕꯅꯤ ꯑꯗꯨ ꯂꯥꯛꯄꯤꯗꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯤꯗꯩꯁꯤꯗ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯣꯏꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯀꯩꯅꯣ ꯃꯌꯥꯝꯁꯤꯁꯨ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯁꯨ ꯈꯨꯠꯂꯥꯏꯗꯤ ꯄꯥꯏꯔꯦꯗꯣ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯦꯛꯀꯤꯡꯗ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯔꯦꯗꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤꯁꯨ ꯃꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯝ ꯂꯩꯖꯗꯣꯏꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯆꯍꯤ 50-60 ꯑꯗꯨꯝ ꯂꯥꯟ ꯆꯠꯊꯔꯛꯂꯕ ꯇꯧꯔꯛꯂꯕ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯍꯧꯖꯤꯛꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯇꯣꯛ ꯄꯣꯂꯤꯇꯤꯀꯦꯜ ꯇꯣꯛꯀꯤ ꯁ꯭ꯇꯦꯖꯗ ꯂꯩꯔꯤꯕꯁꯤꯅꯦꯕ ꯑꯁꯤꯒꯨꯝꯕ ꯐꯣꯔꯁꯀꯗꯣ ꯀꯔꯤꯒꯨꯝꯕ ꯌꯥꯎꯁꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯄꯣꯠꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯃꯑꯣꯡ ꯑꯃ ꯇꯥꯔꯣꯏꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯐꯝꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯑꯣꯏꯕꯅꯤ나 ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡꯗ ꯈꯟꯅꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯐꯔꯕꯅꯤ ꯑꯗꯩꯗ ꯃꯈꯣꯏꯅ ꯀꯣꯂꯝ 9 ꯊꯥꯖꯤꯟꯒꯅꯤ ꯎꯈ꯭ꯔꯨꯜꯗꯅ ꯍꯥꯏꯔꯦ ꯑꯗ ꯀꯣꯂꯝ 9 ꯍꯥꯏꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯀꯣꯂꯝ ꯍꯥꯏꯁꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤꯒꯤ ꯇꯔꯝꯗ ꯃꯈꯣꯏꯅ ꯈꯔ ꯃꯁꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯅꯗꯤ ꯁꯤꯟꯅꯕ ꯅꯠꯇꯦ ꯏꯆꯝ ꯖꯦꯅꯔꯦꯜ ꯇꯔꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯀꯣꯂꯝ ꯑꯃꯗ ꯆꯥꯎꯔꯥꯛꯅ ꯃꯈꯣꯏ ꯌꯥꯎꯔꯤꯁꯦ ꯁꯦꯛꯁꯟ ꯑꯃꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯄꯥꯔꯁꯣꯅꯦꯜ 10 12 ꯐꯥꯎꯒꯤ ꯃꯑꯣꯡ ꯈꯛꯇꯅꯦꯕ ꯃꯁꯤꯡꯁꯦ ꯀꯣ aduna kolam mapan thajin gani hati section do mapan muktang thajin gani habi watare ne adu dia adu di pangyam yam di habi sam romgi sang dani haitane aduga asiri da adu na tabato pamoge platinum ga kana leiba company column ga kana haibo urgadi company column asiti yam saw re haitare adu di akhoi gi kano amna ga major amna ga nan captain amna ga command to adumba mi sam ga kungi adumba troop na saba aduni company column ga adu haibisto makhoi company column odura sumnagi column odura column haiba isam batung tam sidi asidi sumnagi section ama ani khaki wani section ama di section mapan haitare ko ada section madam itara dengan try thoi mung tani leina ri se adu khaktang sangai har ka handak ta makhoi ka west bengal ki election gi dang tane na akhoi ki manipur da leirama central force lising ni pan samngam lokthokhin hai ba ko hai ba lising ni pan samnga aduga moi hana leirama lising kuntra ngam ni hai handa keno da leini je adu akhoi na pa ba da madu da gi yam helam gani hana akhoi na adum khanjabani adu report ta yaurabani na adu akhoi na madu mukti chapchana hoi mukti akhoi keno ta ngamdre aduna ngasai leiripa masing si yamgar pone ba lising kuntra ka kai si adum yamjari pone haitare hoje sama pura akhoi ki bua keno da akhoi ki China India war tong na sinate dana adi Pakistan Bangladesh India war tong sinate Myanmar ga keno ga India ga lan tong sinate border ga si yam satina peaceful oi ba pone ba sidai da leiriba adu se adum ki army military ki strength na 40,000 ki manak tu na keno to bungam de manipur this the district among khakta thoiba sup na ki te khara kapna ba khara si keno to bungam de control to ngam de hai de yamna noning ba wani hai tare aduna sidai sa makhona section 8 thajil ga tarne section 8 du thajil te hai ba keno ji ngam madara ba
नत्र तजिदा हंब यायब अदुना अदु हारिब से अदुमाय तोर अदम मखोयना खामब याब पोट खामदबि वाफम अखोय लोइन ताग्रे उरेदना रांग नहांदा नुमि हौखिब नुमि खरन निस्ते अदुम कापा इसे केनोना मिगी स्नाइपर राइफल ना कुकी टेररिस्ट ना केनो सिंगदगी सिंगमाई मथक्ता लुमगा स्नाइपर राइफल ना कापक्तना लंबी दे सच्चर मिगी सिविलियन गाड़ी दा पालगा ड्राइवर दा करिदा काफाइदो याम साथि बनत्रवा अदो हाइरिबो स्नाइपर अदुगी अटैक तुगी हेक मनाक्तदा असम राइफल्स के गेम लेयेनसु अदुम हाइरेदना होजे हाइबसे अनडिस्प्यूटेड फैक्ट नेबो मणिपुर पुलिस न अदुम मणिपुर गवर्नमेंट की अथॉरिटी न लोइन ग्यासर खंगनर वाफम नेबो अदुगी मफम अदुइ द तारिबा अखोगी केनो मयाम जिनसु खुंजा मयाम नसु लोइन मा अदुम हाइनरबा दा अखोई तंखुल नागा इनहेबिटेंट्स न लोइन हाइर वाफम नेबो हेक मनाम द यामना नकप मफम द केनो लेयेना असम राइफल्स पोस्ट लेयेना अदुदी मखोइना दे अदुम बदु खाम यादब्रा मखोइसु अखोई ममांग द जदम हाइजितुनी असम राइफल मिलिटरी की केम अमकी अकोइबकी अखोई किलोमीटर 1 to 5 हाइतारेने को यामना टेक कोइबा जंगल ओइबा अखोई सिंगी माउंटेन टेरेन नतगा फॉरेस्ट का ओइबा ओरगदी होय खरा पिक्सल अछि ने रेंज दो 1 to 2 किलोमीटर्स कुम हाइरसेबो को असिबो के मनुंदा गेटना बसिंगना चप्पा खोटपा लुम्बा खोटपा मै एनी मूवमेंट मोइना करी तौदौरी करी ऑपरेट तौदौरी हाबसि मखोइदि अदुम खंगमुम तोकनेबा मदुगिदम खंगना नबतम मखोइ लांजाबा सोल्जर लांजाबा सिपाही थादोइनेबा येंगहलिनेबा अथिक मखोइ इन्फॉर्मेशन लौनबा इन्फॉर्म मयामजे थमिनेबको अदुदैदु करी तबि खंगोइदरुन हाइबनिदा अदुमाइना खंगना लेना अतुम सिक्योरिटी फोर्स की पोस्ट कैंप लेना अटैक चथरप मयाम थौदोक मयाम मा हंतक उरेदन से मसिम त थिंगबंगमद्रगा सेक्शन 8 थाजलगा नमखोइ ngमदौरिब्रा हाइबा वहंग अमदि अदुम थोक्तब नते हाइतारे अदुना सिडी सुमनगी अदुगी केनो मिलिटरी थाजलगा हेक्ता लोयरनी हाइबा वालिकते मनुंगद लेनेरिबा कम्युनिटी अनिकी मनुंगद लेनेरिबा सेंटिमेंट सोहनख्रिबा इमोशन थुगाइग्रिबा इमोशनल बोन अमा हाना लेजरम मदु थुगाइग्रिबदो मदु कमदौना मदु मेन तगदके ताइसिनगदके सॉल्व तगदके हाबदो अदुइदो ओइना येंबना हेन चुमगने ना आइदि हाजन ने तजिरा होय सर थागा चाहिए जा